Boycott, total shutdown amadi general strike marakta laibak asigi President Draupadi Murmu state asigi numit nini ki khongchatta Imphal da thunglakre. Mahaki khongchat manungda hayeng pangthokadoriba Nupilal Ningsing Thoramda saruk yaduna Nupilal Ningsing Thoramda saruk yaba laibak asigi ahanba president su oiragani. President Murmu ngasi nungtil pung ama khara helakpa matamda Imphal International Airport ta akhanaba flight amada thunglaki. President asina airport te hek thungbaga Governor Ajay Kumar Bhala amadi Chief Secretary Punit Kumar Goel yauna laingaki official singna taramna oki. Airport tagi President Lok Bhavan tamna laki. Loinana Lok Bhavan da lunch tauraba matung Mapal Kangjay bungda chattuna Sagol Kangjay shanaba yengani loinana mafam aduda President na nupagi polo team na yelhawngai dagi shanaduna laklaba pana khaidoktuna sanaba Sagol Kangjay amasung nupigi team na sanaba modern polo exhibition match mityeng takani masigi tungda palace compound da laiba city convention da laingak asina state ki thakta President Murmu bu okani madugi mathakta state asida paikhat kadaba chawkhat thaurangi project kaya President na urep uyung tambada natana project kharasu sangagani loinana chahi ahum farakadauraba irang maram oiraga lanjena duna lairiba IDP singasu unagani hayenggi numita President Draupadi Murmu na Nupilal Ningsing Thoramda saruk yaram laba matung Senapati da chattuna IDP singa unabaga loinana Senapati headquarter da laingaki district official singa unaduna chawkhat khongthang amadi hiram kayagi matangda wari watai sanagani tungda President Draupadi Delhi gidamak Imphal thadokani